Online Manipur YouTube channel sebeng bibe mayam pum nang pu muka hana taram nok seri han badayam na maru iba pawa ma abdi tamjage hauji yengang pukpi thamna pukpi da bom yaw na kuki militant sing na attack torakle haina Manipuri news update na phongdok piri yengang pukpi thamna pukpi da kuki sing na attack haurake khungak liba thoba sing bo soi engam yo han bidu haina mayam prayer to piyo aduga mathangi update asina korongan ba khuman dagini istidi naw mayam khungak tuna adum leibiyu hoi isoi na kiba lana kiba warong na loina tok da si ireibak iprup se kandaba yadabani amma natragana amma haina korongan makhuman na phongdok piri aduga mathangi update asina khulngak pa singwa bagi pankhai yaure hojik Manipur thokle be irang asida khulngak libe chili naw sing chafam thapam khangdaba gloinen karamba kanda kuki kurai pai sing na landarak kadaba ge tambang amdaba hing nungtin mingsen khangtuna leiri kuki khulai pai basing na ayuk nungthil fazana potharaga numidangi matam amadi nongalam dai matam de mitei khul sing de landarak pagi matam oiri mitei khulngak pasing di kuki khulai pai basing na landarak pa matam de madubu mitei ngak tok patani mitei khulngak pasing na hojik phawda hana mukta kuki sing de landadri kuki khulai pai basing ga khulngak pasing ga thengna ba asina loijing loya da leiri basing na thengnari aduga tampak ta leiri ba miyam na security singi tear gas ki mai khusa duna leiri tampak ta karigum ba ihum amma hek lakpa da miyam bulaksin na ba hona ba da security force sing na tear gas kap na miyam butan khaini phone ba da miyo kya so kapan ba phawbe yauri masina khulngak pa amadi tampaki miyam na thengnari bani adu busingi lamda maru ine Churachandpur more da kuki khulai pai basing na tawning ba tawba da state force amadi central force amata na kari su tawbungam de masina takriba de ching da ain leite haibasi mayek sing de ching da ain leitre badi lengak ama leibagi wahan thok karino haibasi miyam na hujik hangnari ba wahangni ain leiba leibak ama oiraga asuk kuiraba kuki amadi mitei ani ki marakta thokliba lan asi loisinna ba honabagi lengak ki mami amata tabu ude lan asi center na roisin gi hairabadi nongmada ngamgani haibasi akhang ahi kya na toina hainaribu wafamni adubu karam na loisin gani haibadu di pongdok na ba thengnadri adubu kuki khulai payusing na de mitei gi lam khopsin na ba kan na hotnari madubu thengnari bana khulngak pasing nani khulngak pasing kuki khulai paybasing thengna ba da awaba am oire pum na Mexico khan na ba state lengak na center lengak da haifam thokpa hairaga lansi loisin bana sumgani aduga mathangi update asna kangla pawdagi lakhutchage more Churachandpur sungnugi mayu mai chakrabasing waramda hanjinna ba leirabra ke Ranjit home gi thausu puriba CM Biren ngasi chathakiba tongan bu hongpo hongi matamdang hojik thokle bakang luki iranga mari leina opposition gi MLA ke Ranjit more Churachandpur seru sungnugi mayu makai mai thadokki bagi relief camp masagi maramda hanjinna ba leirabra haibu wangi pokhum matamda home charsu puriba CM Biren na phongdokki pada haukiba 2023 gi November 9 gi miui khardi hanagi bafam da hanjinna kre makoi da interim relief camp gi scheme haudoki makoi da advance oina sada 25 ki lupa lakh amom supi kre district administration amadi police ki khutang da security measure lakhle haina CM na paukumpi ki ngasi chathaki nini suba Manipuri Legislative Assembly ki manga suba census ki ayuki mifam da mathaki wafam sing asi CM na paukumpi ba matung da makhata bu hangi paukum da CM na hai Manipuri thokle ba irang asi ga mari leina na center lengak na CRPF ki koi 198 amadi Assam Rifles Samsung Army gi kalam chamaga nifuga taret tagi chamaga yankai ko hundoi deploy tawki 2023 gi October fawda CRPF koi chani amasung RAF ki company ani hankraba matung da law and order ngaknaba chamaga maudraga ni pan hojik sirinari haina CM na sabada tham aduga mathangi update asina koko mine Manipuri miyam bu thagat pa phongdorakli kuki lal hubasing amadi India lenga kasatnari ba sulau thokina ba assembly de warep lawduni India lenga ta thaduna sulau thobu amadi NRC chatna luma hiroi hatpa yaningde pawmui phuba yaningde CSO singi office thuga ye khaiba yaningde bahilo sing mai thaba yaningde UCM gi office mai thaba yaningde masel gi marakta khut thana bu khudak te lepu haibu kholau kaya ga loina ko komina silaga Manipur gi kaithel singda ayuk ki pung 13 degi wakat mifam aduga numindangi pung 3 tagi na Manipur gi mafam khudi makta maira gi khongset punna pangthoki bagi khongjang aduda thauna phana saruk ya ki ba khoiram bal kaithen da wakat mifam pham dan kholau kaya su lau ki ba ima sing bu ko komina kai khumna bu uchari loina na Manipur gi mafam kaya da lairi ba kaithel singda kaithel phambiri ba kaya na su wakat mifam phambi duna kholau kaya lau ki bagi da makta su kai khumna bu uchari loina na numindangi matam da Manipur gi mafam kaya da pingang setuna khutta maira pai duna khongset kaya zatuna kholau kaya lauduna Manipuri pumba pumnin nilhan kiba Iraisa sing club organization maira pai BCSO gi lusingbi kaya busu ko komina lebak miyam gi mahut silaga thagat pa amasung ikai khumna uchari haina ko komi gi cherol amana hairi video sing bibagi demuk mayam pum nang pu amuka na thagat chari ano update ki demuk to online Manipur YouTube channel asibunuk sibiduna subscribe to video mo thank you